पाउसरे यंपम उइबमर उइब पाउ खरा अपडेट तौजरी माइरोय लुप तरुकना सेलूट रेस्टोरेंट एंड कराओके सही अमगे अथिंग बथंगरे इम्फाल की न्यूज एकोंड लेबा सेलूट रेस्टोरेंट एंड कराओके न लमदम बसिगे चनबगी वांगमदा हौकिबा अगस्त कुनगनि थोइदन नुपी अगांग के याउदुना सनाई जुनाई किबा जुवेनल जस्टिस केयर एंड प्रोटेक्शन ऑफ चिल्ड्रन एक्ट 2015 बथुगाइदुना सही तरागनि पानगि मखादा लेबा सही नौरिबा अंगांग सुबो सनाई युनाइबा अदुदा यावन किबा अमदि मणिपुर कांगलाइबा खुनाई की सतनबिकी वांगबदा काहेनबा थबक क्या सथगिबा अदुगी तमक लमदम बसिगे अपन बमाई लुप तरुक एमसु एमएसएफ देसाम केएसए सुगमदी एम्सना रेस्टोरेंट असी था तरुक अथिंग थमले आइना माइरोय लुप तरुक असी प्रेसिडेंट सिंगना कोरेक बिदुना प्रेस थादोरप चेरोल अमदा कंगलगले चेरोल असना हाई रेस्टोरेंट असी था तरुक अथिंग थमकिबा असिगे मेउक्ता सेलूट रेस्टोरेंट एंड कराओके न लोना थोंग हांगलंबा थेंगनरे मरमदुना माइरोय लुप तरुक की मेउक्ता थबक तोरकपा अमदि लेबाक मियाम की अपामपगी मेउक्ता थबक तौरकबगी दमक रेस्टोरेंट असी सही अमगी अथिंग थमले करिगुम माइरोय लुप तरुक न थमलिबा अथिंग असिगे मेउक्ता मखातना थबक सथरकलबदी रेस्टोरेंट असी मतम चुबगी वना अथिंग थमबगी खोंजंग चांगसिलकपा याय हाइरे अमरोंदा लमदम मसदा हांगलिबा रेस्टोरेंट के आदा मय काबा चिंजाक थमदुना सही नौरिबा अंगांग सिंगे मय काबा चिंजाक जाफम मफम ओरकपा अतु खुनाई असिगे सनाबगी वांगमदा थबक जादरे हाबगी पाउ के अमरुम लाकपा असना लमदम मसदा हांगलिबा रेस्टोरेंट सिंग माइरोय लुप तरुक ने हेंगसिनबगी थबक मखा सथरगनि हाइगे मखा तरकवा अतोप पाउदा स्पेशल क्लास कॉन्ट्रैक्टर जी रोंगमै मफुंफाना थबक सुदना मिनमलगा लौथोखिबा लुपा करोड़ अमा लाख यांखैगनि थोय लेसिंग कुन चामरी सुपना मरी नमित तरित निगी मनुंग पेखलकनबा खांगनख्रे इम्फाल वेस्ट डिस्ट्रिक्ट की तरुंग थंगमैबंद लेबा स्पेशल क्लास कॉन्ट्रैक्टर एमपीआईसी लिमिटेड ओरिबा जी रोंगमैना थबक मफुंफाना सुदना मिनमलगा लौथोखिबा लुपा करोड़ अमा लाख यांखैगनि थोय लेसिंग कुन चामरी सुपना मरी असि नमित तरित निगी मनुंग पेखलकनबा खांगनख्रे इम्फाल म्युनिसिपल कॉर्पोरेशन की इंजीनियरिंग ऑफिसर के रोमियो सिंगना था असिगे तरागा दरेत थोखिबा ऑर्डर अमना जी रोंगमै मसादा खांगनखिबनि आइरे हिरमसिगा मरी लेना सेक्रेटरी टू सीएम माउट मिनिस्टर थंगमैबन एसी की एमएलए के एस जोई किशन आईएमसी की केयरटेकर मायोर कमिश्नर माहुट डायरेक्टर माहुट आईएमसी की डिपार्टमेंटल इंक्वायरी कमेटी की मेंबर सिंह सिटी पुलिस की ओसी दसु सेरोल थादुना खांगनख्रे आइरे बावसिन हाई जी रोंगमै कौबा स्पेशल क्लास कॉन्ट्रैक्टर अमरा थंगमैबन एसी की तोंगान तोंगानबा माफम सिंगदा ड्रेन रिटेनिंग वॉल मैरासंग अमदी स्लेबना जिंगबगी थबक सुबा लोइसिंदना सेल लाथोलंखिबने हिरमसिगे मतंग तरागनि थोय सुबा मणिपुर लेजिस्लेटिव असेंबली की जुलाई कुनगनि फंदा वांग बाहुंगी मतमदा थंगमैबन एसी की एमएलए के एस जोई किसना पुखलगिबा लोइनना हिरमसिगे मरी लेना इम्फाल म्युनिसिपल कॉर्पोरेशन की डिपार्टमेंटल इंक्वायरी कमेटी सेमखिबा लोइनना थिगतपगी थबक सथरखिबने हाइरे नागालमरोमदा नुपी ओइबिगी जत मांगन बेख्रे आइबा थौदोक्ता चेनरिबि मियोय खुदिमक मदिक चाबा चैराक पीगदबनी फेसबुक China Institute of American Sciences सेम्स पोरोमपता इको कार्डियोलॉजी द सेकेंड सेमेस्टर तमलिबा माइरोय नुपी मसा अमा इंस्टीट्यूट असिगी फाउंडर अमसोंग मैनेजिंग डायरेक्टर इंस्टीट्यूट असिगी ओजा नुपा अमसोंग ओजा नुपी यावना लाउदुना दुना अगस्त तरागा मरी द नुपी ओइबिगी जत मांगन बेख्रे हारिबा थौदोक असिदा चेनरिबा मरा लेबा मियोय खुदिमक अथुबा मतमदा बदिक चाबा चैराक पीगदबनी आना फेडरल स्टूडेंट्स ऑर्गेनाइजेशन कांगलेफाक फेसबुक की पब्लिसिटी सेक्रेटरी सनसम प्रीति देवी ने प्रेस थादोरप चेरोल हाइरे चेरोल मैनेजिंग डायरेक्टर ओरिबा युमनाम शशि कुमार एस कुमार ममांगदसु माइरोय नुपी मसा सिदा मखुन मसा सांबगी थौदोक कया थोखरे लोइना नर्सिंग की सर्टिफिकेट नियमलाना पिरमबगी वथोक सुलाइखरे आरिबा खुनाई की महिक ओरबा मि असिबो लेगांगना एक्शन लोखत पिदुना खुनाई दो ओरिबा वुमेन क्राइम रेप मोलेस की वथोक कया असि मारु फंगदा मुथनना बखोनबदा चप चाबा थौदांगा दुलोबियो लोइना माइरोय खुनाइना वथोक असिदा अमतु ओइना लेमिनसी आना फेसो के चेरोल असना अपील तौरकले फुमलौदा लेरिबा सालाई की लौफम इन्वेस्टर सिंगी आयाबा यावदन लेबा योनबा यारोय कमिटी सालाइदा सेल थमकिबा फुमलौ एरिया दगे इन्वेस्टर यांखैगा तरुक की अपनबा सेन फमलुवा करोड़ अमा लाख निफुगा मरी लिसिंग निफुगा मफनासी इन्वेस्टर सिंगदा पीरेबा फाववा फुमलौ सिवाइदा लेरिबा सालाई की लौफम परि अहमसी कमिटी की आयाबा यावदन लेबा अमदी योनबा यारोय आना फुमलौ एंड adjoining related areas halai investors demand committee की मैखे देखी सेक्शन वारोल थमलखरे इरमसिगे मरी लेना ngasi फुमलौ सिफादन investor सिंग यावना पांगथोखिबा पांगुइ सिंगोनबा अमर कमिटी असेगे सेक्रेटरी चानम्बम इबो हलना हाइकिबदा हौकिबा कुमजा लिसिंग अनि तरागा मपन की नवेम्बर थादगी हौजुक फाववा सेल पिथोलगनि हन इन्वेस्टर सिंगदा हंजिन हंजिन थाजबा कया पिरखरबसु
ngasi fawa salaina thabakta onthok tan leire hiram asig mari lena press meet fawa kauduna phumlo sifaida salai gi leiriba lofum sing dokhon tawragani hana phongdokhiba leihrabani saliba sahi asigi July 19 da salai gi mihut kharaga committee gi myoi sing unatuna wari sana ki haire mara makata na hai wari sanaba adu salaina urban bester sing senpam adu gi jainaba se loishanana atu matumda waroisin ama prakna ba honaragani aduna baksu thajaba pirakhi adu thajaba pirakhi adu ngasi fawa wafam amada phongdoktana leirakibani maramasna makhata na waroisin ama puraktriba fawa lafomasi committee gi ayaba yauduna leiba madi yon bajaroi kanagumba miwen leiba yon bagi thabak topi gi harabaso investor yankai ga taruki lainer besan pam asi hana pithok bio maduna tana committee gi ayaba yauduna lafomasi leiba yon ba torom labade investor sing hera kan ba khongjang kya sangsen gani hana bahana makhata na phongdoke kabui purupsa sing na ahan boina athen bot kaduna Sri Sri Govinda jibo khurumba lakpa gi thorom pang thokre kunai asida laksenduna leramba amanga sengi yachan adu thopagi sakam amoina ngasi kabui purupsa sing na ahan boina athen bot kaduna Sri Sri Govinda jibo khurumba lakpa gi thorom mangasi pang thokre Sri Sri Govinda ji temple vote na sinduna pang thokpa thorom adu tongan tongan ba kabui khul kunrong gi kabui ningola madi pibaga na athen bot karak tuna Sri Sri Govinda jibo khurongki loinana Sri Sri Govinda ji su saithaba kabui gi hoiva natki sai Sri Sri Govinda ji gi laibang da sak sondana thawni jaki loinana Sri Sri Govinda ji temple vote gi meke dagi so kabui purupja sing atu da athen pot langke tharomadu ga mari leina Sri Sri Govinda ji temple vote ki eso manohar mayum baris na hai ngasi gi tharomasi Sri Govinda ji na iduna thamlamba thawdok amani mamang da leramba mirol kharana aseng amange Palamana Manipuri kunai asida nakpak tarakpagi mami adu rakpadage kunai asige amatagi obasakta masi mangkiba yai khangtuna tharomasi pangthokpani taseng namakti ahubadagi hauna singmi sing Sri Sri Govinda ji gi thawaladu adumuk phangtuna lakhrabani ngasi laisang asida leiriba Sri Sri Govinda ji asi kainiya kobulamdamda lerambadagi leirambagi warida kabui ningol punandini kauvi amun unaduna punandini tagi asa athak lafu afut wana sing basa ki bagi wari lahiri bani masih wana ngasi forward Sri Sri Govinda ji ke namit khuding ki luk hawbada lafu iron bagi masala ji able bani masih na takpudi singmi singa Sri Govinda ji ka tana thana ba yatra ba mari lainari ngasi ki thawro masina amang asing ki wakhalon thadok tani sor aiva sidi amatane khantuna amatu oi bagi saktam sakat minasi aina mang makata ke thawro matu da saruk ya ke bi kapui ningol tempui golmai na hai ke bada ngasi Govinda ji laisang da singnaba amata yaudana Singmesina lakun lai khurumba yariba si apen bapawe isora haiba sidi amatu webagi sakam sakat pada asoba ngaglo oigani hanmana makhata ke makatarakwa atopa editorial gi kalam amada izan mangan bagi wakat lakwa nopi amadi angang da sathaba makhal makha gi crime sing lain danar baleba ki phamjau paiwa phamnaiba sing yamna toina miyam da thajaba piba yawna wasakle phamnaiba sing gi thajaba piba amadi wasak leirabasu thautoga sidi Handarak tu nalai paki mafum amada nadragana amada nufi yamadi angang da sathaba crime gi meokta mara leiba sing leiba ka sida chanari pa logi makha da faraga serak piu haiwa khongjang nongma kang dana sathanai aiba yai manipur da sum hai tamli bi pi masa phawbada mangna tamli ba mai sang adugi sinta pagi lawdona ba thorang makha da igai gumna pa mangan bi pagi khwadigi nowwa maran siba wathok ambagi pauta bada nohai ta phongtong nari Panbayaba amana Gujarat lengaki akhanaba remission amana kumja lisingani anida thokiba lepakwa thokoi kiba gangrave amada maral fangbadagi Bombay High Court number 1 phadok pikraba mioi taraga mathoi handakta jail dagi thadokiba aduna phamnaiba singki wasaga dugi ona taina bada lagle haina phongdong narakle sangnai raba mioi kana mioi taraga mathoi thadokiba gi yathanga du handokna da bakana lauri refisni haina maral siduna kaisum sangda phadok taru basing aduna mayumda alakpada mioi kangbu amana lai faring huktan okibani phadok taraga mathoi thadokhiba adu lengaki policy makhada thadokibani aduna judiciary gi thabakta atopan ahi afa sarakanu aina saksilhan basu yauri wakal khandaba asumba while pamjaba singi apamba adudi oite aduna revis mayam ama haujik thadok tuna lairiba sing thadok taduna lairiba sing asisu thadokatra haibo wang hangduna lainare tanja sida manipur da nupi da sathabak crime gi wathok thuktuna mara laiba singda mari leinaba authority na kari thabak lokhalabage habage pau tagadabage ngainare lengang na botawge khalabadi ngamdaba leite habesumadi Gujarat ki tawdok asina mayak sengle lenga ki policy amagi makhadani haibani na baning tapna thabak pangtokpada khorau thang pat abani laibaka sida lengang agency kaya lanas jinai ana opposition na maral seri bane
democracy na di haiba tauthorokpa thabakna dictator manba kaya su yaurokpana pena daba leitaba sunate nongai daba thauthok kharagi pen daba ge wafong lak dibasi matam chana miang changsinduna asumba well phangana bahwana bana aisingba thausil oigane makadarakpa atopa pauda Kosem ki hanagi chairman Dr. Mahendra Naniamlana myoi kungana mathoi amusu thabak hapsilambadagi lengakna ading mathamna bathapul lokotpa aukre Council of Higher Secondary Education Manipur Kosemda Sahi Manga Makarum Chairman Oina Thawpuramba Housing Thabak Tagi Bothagraba Dr. L. Mahendra Deadbekta Niamlana Karmasari Nifugamapan Promotion Pithok Lambadana Tana Myoi Kungamatoi Amusu Tongan Ba Fosta Kosem ki Karmasari Oina Thabak Hapsilamle Aire Pausi Azina Fangwa Paugi Matung in the Kosem ki Hanagi Chairman Dr. L. Mahendra Niamlana Myoi Kungamatoi Kosem ki Karmasari Oina Thabak Hapsilambasi Housing Manipur gi lengha ki mari lenabo authority na khangle loina nan yam lana hapsilam ba karmasari kunga mathoya si thabak tagi laukthok na ba thabak paikat pa haure haire niam kaina ko sem ta thabak hapsilam ba asina hause ko sem ki hoina apun ba staff chama go humputra laire karmasari sing asigi tha amagi talapi bda ko sem na lupa lak marfu ga manga sating tawre sayi amagi hoina di ko sem ki karmasari sing asigi talapi bda lupa crore tadagala kun gi senpam asi ko sem ki sen kaw dagi sale Ausik lagi ba kosem ki staff sama gom putra asijo yaman bahai betu oire maram catana staff kaya hapsilam badagi thabak leitaba staff kaya su ausik kosem da leire haire loina na hen ba staff sing khanduk laga nauna downsizing tabu mathau tare haibo wafum su fraza section kaya dagi press ta phangthok na rakle pawasina hai kosem ki hanagi chairman Dr. L. Mahendra na karmasari nifoga mapan ki mathaktan yamlanda date back da promotion piramba se Mana lusing tu siam kiba kosem ki committee amagi makhadan yamlana promotion pirambane madana kosem ki karmasari ni fuga mapan yamlana date back the promotion pina pagamari laina da siam kiba committee atu da kosem ki maru iba thaupu bo officer kana yawbagi haiba so manipur lega ki mari laina bo authority ni miang sanduna asumbaran khangduk ndabain kwari committee ama sem laga thiga tun aran bathabak tawbada yawkiba official sing adugi mathakta so ain ki thabak lakhot pham thogi aire Wakat tadrabadi banjauna khongjang changsilagani JC se ngasidagi tharaga numit tarani ki banung dalup tara khomdoin da punsin aduna semba JC na talibo wafum sing khana bidrabadi bannabadi blockade jawna khongjang sing changsilagani ana JCC ki convener W singlaina major golda leiba press club ta pangthok pa pawgi mipam amada haigre mana makha taraduna hau ki Julai kun gataru lisingani kuni thoida ahan boina travel research institute manipur bo ningthina mathau to ba yanar ba hiram sing yawba Memorandum ama CM da pisan ki adugi makha tarak pada Agas tang taraga taruk lesingani kuni thoida ani suba memorandum piraba sausik phawwa lengang na thausa ta duna leirakpani haire maramasna ngasi ki press meet asida lengak ta aroipu oina matam thajabani anu sa pangdokhe JCC na Travel Research Institute Manipur ki dambak lengak ta tawpina na bahari ba wafum singa sidi state level travel pass level leptana pangthokwa center ki fund matik chana thambiwa state budget travel research center asigi fund budget afiwa TRI ki makha da pangthokwa 5 coaching singling thina pangthokpiba haiba asina jingbane nagalam da primary oza sing BEd tambasu yadaba promotion PB dana BEd yaudaba yaroi abasi lenga ki karamba thongno primary oza sing BEd tambasu yadaba promotion PB dana BEd yaudaba yaroi abasi lenga ki karamba thongno samarendro Manipur da leiriba primary teacher lising taruk hian babu Manipur lenga ki education department na bram chadana Awaba kaya pire lenga kasina thoki ba serol amada primary oza sing BEd tampa yaroi harga nakala maromda promotion pi badana BEd tamda budai pi ba yaroi hana tholi ba order asi oza sing asi ba primary dagi hengkatana ba somnam sasan ki thongni hana penta ba phongdokre awafam se graduate teachers promotion demand committee na chintu ngasi kaisamthong model a school da pang thoki ba wakan mi famga mari lena graduate teachers promotion demand committee ki convener ofisam samretora phongdoki bane Manipur lenga ki education department oza sing da sathariba favoritism nepotism ki mayok ta pham ki wakat mi fam aduga mari leina na hai education S ki senior administrative officer amana saliba tha asigi manga da primary teacher da ki graduate teacher da promotion pin na bagi thabrang ka mari leina na sa da yankhai yoba sing da mari leina ba concern channel da ki verify tawraga tha asigi tara ka ni fan phawgi manungda pasam pasagi document thajil lakadabani ana zerol thogle order si tasing angak pa pogi haradun hau ki bali singani tara ka tarukda Thokiba rule and regulation ki mayukta satharakpa thawongne Matamadu ki education ki director and Praveen thokiba order amada sahi manga regular service taroklabadi graduate promotion pigani haibadu ki nathaiduna thokpane
Mirabai Chanu Yauna India ki makok thongba lifter nifan World Championship ki mang oina na US ta training tawgadori. Mamang sahi ki Tokyo 2020 Olympic Games ta silver medal fangkibi Manipur ki Saikom Mirabai Chanu amade Birmingham Commonwealth Games ki champions Jeremy Lan Rinunga amsung Asinta Seoli Jauna India ki makok thongba World Lifter nifan December thagi. Paris da bang thokadaba World Weightlifting Championship ki mang oina na United States ta tha abagi training tawgadori. Andaki World Weightlifting Championship asina kumsa lising ani kunbari da pang thokadaba Paris Olympic Games ki anba qualifying event su oigadori bane. Birmingham Commonwealth Games ki competition anung da ye thangba makhuta asokpa nangkhibadagi gold medal ki mahuta silver medal oina fangkiba Sanket Sargar asokpa nangbagi khudong chadaba mayuk naruduna lakliba Commonwealth Games ki hanagi champion RB Rahul amadi Birmingham Commonwealth Games ki atopa medalist ani habade Bidyarani Devi amsung Gurdeep Singh asu August kulomdoi ki heng the United States ta sargadaba India ki contingent da yaure. Mamang da Mirabai ki treatment tawgraba expert physiotherapist Dr. Arun Horji ki miyang makada training tawgadoriba India ki lifter singadu chief national coach Vijay Sharma amadi physio amra loinagane. Indian Weightlifting Federation na haukiba March da India ki weightlifter taru United States da training ki thanadaba wareb lawgrabaso Mirabai khak natana atopa singdi visa issue na maram oiraga chatpa fangkide atophandak Indian Weightlifting Federation na lifter sing asida matam chana makoi ki visa fangana ba sungsoi soidana waragani haire makha tarakwa atopa pauda AAV gi MLA Ahmad Singh nufi lonbagi charge mayungnare Aam Aadmi Party AAV gi MLA oina Sonur Esidagi karakiba Ahmad Singh Pathan Mazra asi ahan bagi nafi laina atombi amaloro bagi damak akan ba charge mayung na bahukre khwaidagi nawwa thodok oina mahakna mahaki nafi atonbi aduga punna laimina bagi video ama social media da viral warapadagi wafam asi hena sauthorok pani haire mahrahan banufi adu lohongduna jumbal minari aiba wafam losilaga pakhang satuna atonbi nafi adu lohong lobane maram masina bahak masamak lohong dribam yoini aina launam tawduna atopan nafi ama lohong lobagi damak social media da asokbo wathok oirakpani Harmeet Singh Pathan Mazra nadi viral oirakbe video adu mahakinafi atombina leak oibadagi thokibani aina kana maral sere Harmeet Singh Pathan Mazra na ahan bad lohongduna jumbal minaki vanapi adu ain gi makhada khaina khraba matungda ani subanafi adu lohongduna lawbani aina fangdoge Nagalambar omdana wafam matung mahakna rupi atombi adu mamangda fangdokiba amata leite ta tawduna fakhangni hajin badagi atombi aduna thajaba thamduna mahaka lohongki bani haire wafam basigi matangda mahaki ani subanafi asina Zikarpur Police Station da formal complaint ambalan katuna lauram tawriba maforoiba adugi matakta matik chaba chairak phangan bi haike viral horekli video adu mahaki knowledge amata yawdana mahaki nafi atombi da sai thorakhibani aina Harmeet Singh Pathan Mazra nambaral siri video adu da Harmeet Singh Pathan Mazra na namthak tawduna ani suba nafi lohongkiba majo makoini ka amada fi tongda bamongda laimina kiba saktam sotke tawdog asigi matangda Harmeet Singh Pathan Mazra na sengdokduna miyambo wakal tahanana bo honarabasu kana ba fangdre Myanmar da khunggang mai thava miyokya sikibeda gilanjana ragle India ki ngamkai manakta laiva Myanmar gi khul ama mai thakiba mathi miyoy ani faraga Myanmar larmina hatkibeda gi India romda naunami sensilakwa haurakle aina Mizoram Myanmar ngamkai gi khunggang amada laiba local lusingba amana fangdoragle Zokhawdar Village Council ki President Lanbon Puyan haikibeda Myanmar da gi miyoy cha kya aukiban mitkhani ki manungda Mizoram da changlakle Myanmar larmina Haimon Village mai thaduna miyoy maka faraga hatkibagi tawdok matungda Myanmar gi Sene state da gi miyoy singadu sensilakpane Paki basing ki manungda angang ani yauri makoi singadu Civil Defense Force ki lusingba ambagi masane haire Haimon Village haibasi Zokhawdar da gi kilometer tarik lom lapna lai Mizoram gi Samphai district laiba ahan bangam khai gi khunggang ne Myanmar larmina haukiba nongaisin mitta khul adu da red chathaduna yum taramanga mai thake makoina miyoy manga amasu faki basing adu gi marakda teenager ani di local People's Defense Force ki commander amagi masane makoina National Unity Government of Myanmar gi arm wing semduna ha amasung pro democracy activist singna yauri State Home Department ki official singna nauna sanglak pemiyo sing adugi matangda confirm tawba ngamkide mamang sei gi February thadagi hauraga Mizoram da Myanmar dagi miyoy lising kya sangsilagi Mizoram ki district taruk Samphai Sia Longlai Sarjip Nathia amasung Saitu Gold lairiba kilometer chamanga taragi ngamkhaya se Myanmar gi sin state ka lona duna international border oiribani
GU gi Controller of Examination suspend tawgre. Undergraduate exam gi result thengna haidogi habigidamba Guwahati University gi Controller of Examination Dr. Dhruva Jyoti Chaudhuri thabaktagi suspend tawgre hari. Hiramasiga mari lena register and disciplinary authority ni issue tawgiba order amagi matungina. Sahi asigi wena Guwahati University gi undergraduate exam gi result haidopagi thabak thorom sing matam chana controller na paikatabana maramoraga result gi matam theng thakibani. Chaudhuri na suspended leading him matam da deputy controller namhaki hang bafam in charge oiduna pugani. Suspend manungda Chaudhuri examination gambari lena bathabak thorom sing da yahon trabaso magi parent department da hanagumna mathau tawgadabani anaso order asina makhata na hari. Panbayabari exam theng na haidopana baram oraga mairoi sing atopa state da tambagi khudong sawa phangkide. Andhra Pradesh da chini gi factory mai chakpada miyoyani sire. Andhra Pradesh ki Kakinada area da laiba chini gi factory amada mai chalakpada miyoyani sigre atuga atopa miyoy taruk na asoka pan bayong nakre. Ngasi mayong nakiba laibak thiba tawdok atuda asoka pan nanglaba miyoy sing atu khudak da hostel da pokatu na lai kanake. Tawdok atu thokraba matung da state adugi fire department, electrical department amasung police ki makok thongba official sina tawdok thokam da sangsin duna yangsin ki. Official amada phangdor rakibagi matungina mai chalakpagi thawang adu electric short circuit gi thokibani haiba wafam phangdokhe. Asokwa miyoy taruk adugi manungda amadi ka hena sokibaga loidana hospital doctor sina kupni yangsilli thawdok adugi matangda ahanbagi wena phangba pawgi matungina di factory adugi conveyor belt da short circuit thokpadagi mafam aduda makhol yamna hauna phokai rakhi haire. Conveyor belt adu chini bora sing pairiba mafam ne Kakinada district police ki SP Ravindranath Babu na phangdor rakibagi matungina Laibak thiba tawdok adugi matangda district police na case ama register tawbaga loidana makhatara thijinbagi thabak sathaba haukhre haire. Aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangbiriba punamak pathagajari. Channel asina domda kanarabadi subscribe tawbidribasina subscribe tawbiramo loinana like and share tawbasu kawiga punamak po amakhanna thagajari.